ngasi numidang wenamda phonggiba tongan pause singdagi maruoiba khara lakhachiraga myangwidamakta Manipur Circle News ki maikaidagi paudam jage ahanbada kanglei pak meira pause dagi lakhachari koki militant singna sabung khok khunau santi khongbana jingbada leiba maitai khul singda nomai kapsenduna landa silakre pathok sari taminasi Kanglup anigi irang asi hek horokpadagi koki militant singna yamna toina nomai amadi bomb kapsenduna landarak pham oiriba Imphal East District Yangang Pokpi Police Station gi manung channa leiriba sabung khok khunau santi khongban thamna pokpina singba maitai khul sing asida ngarang su koki militant singna singthaktagi nomai round kaya marum kapsilaktuna landa silakre hairi pausi asina mafam adugi khunja singdagi phangba paugi matung innadi ngarang pung 9 makhairom taba matamda Yangang Pokpi maning sing amadi Phaimol romdagi koki militant singna nomai kapsinduna maitai khul singda landa silakhibani Zawrakna nomai round kunthra rom hena machit oina nomai kapsilakhi maduda maitai khul sing ngaktuna leiriba MR amadi BSF kangbuna handuna nomai kapki hairi pawasina hai nomai kapagi pawasi tabadagi regiment gi gari ani amasu thodok thokpa maduda changsinglakhi madudagi koki militant sing numidang pung 8 minute kunthra taba matamda nomai kapalipki hairi nomai kapsulakpa aduda sabung khok khunau santi khongban amadi Yangang Pokpina singbada leiba khulsingi mioi kayadi lanjena ba phawba yauki hairi hairiba maitai khulsing asi koki militant singna dominate tawduna leiriba Phaimol koki khulromdagi yamna toina chingthaktagi nomai kapsulakpadagi Thamna Pokpi Primary School MR Kangbu Hojik ngak senbagi thabak tawduna leiribani loinana Thamna Pokpi da leiriba Emmanuel English School da BSF ki Kangbu leiduna ngak senduna thabak chathari khunja singna phongdorakpaki matung inadi hairiba maitai khulsing asiga thangnana singgi sarukta leiriba koki singa hojiksu bunker kaya saduna koki militant singna thomjinduna leiri hairi maduna athuba matamda leingakna mityeng changbiduna hairiba mafam aduda leiriba koki militant sing asi takthokpiyu loinana bunker sing thidokpiyu maduna trabadi makhoina kapningba matamda nomai kapsinduna landabagi thabak asi leptana chatharakpa yabagi akiba lei hainasu phongdorakli makhataba pauda pandam pauchedi gilakhajari maira sang manakta nomai kap thoklamle taminasi Imphal West District ki manung sanba lalambo makhong takhelambam leikai dengarang leikai adugi maira paiba singi yarek pamanakta sakhangdaba singna nomai kapthok lamle hairi thawng adubu leikai adugi maira paiba singna akan mamongda yaningdaba phongdorakli leikai adugi maira paiba singna sinduna pangthokhiba paugi mefam amada RK bina kobi amana phongdorakpada nomai kaplambagi thodok adu ngarang numidang pung 10 khara helakpa matamda chatharambani yumnakta asigumba thawong chathaba asi tahoningde kari maramgidamakta asigumba thawong asi chatharambano haina athuba matamda mari leinaba singna sengdorakadabani haina phongdokhi nakal maromda loktakta hi lakpa nupa amasire nulai nungsitna singhata yum kaya amangata thogankhre pandam pausena phongbani taminase ngasi anganba ayukta sitkiba akanba nulai nungsita ngami ama loktak patke ithing khunjau mamangda irak naduna leikhidre hairi leikhidraba ngami adu thang kendragi ithing mamang leikaidagi khoirakpam thoi sahi yankhaiga taruk apokpa yaimachau kawi thodok adu ngasi ayuk pung manga makhairom tabada setkiba akanba nunglai nungsit aduda ngami asina tongkhiba hi adu laksin khibadagi irak naduna leikidabani hairi khudakta mafam aduda leiba mioi singna sangsinduna kannaba honarabasu thiba phangkide aduba pung amarom kanaraba matungda asiba haksang oina phangmangam ki hairi amarom da Surachanpur district ki Singhat sub division da ngarang ahing setkiba akan manunglai nungsitna yum 13 rom amangata thokan khre hairi nunglai nungsit aduna Singhat fire brigade ki Geres amasu amangata thokan ki hairi nunglai nungsitna amangata thokan kraba matung Singhata leiba local club singna mass social service pangthoktuna amangata thokraba yum sing samjin sajanbagi thabak chathari hairi Manipur da khongdararoisira haina khalle LICYPRIYA kangojam kanglei pak mera pauchena phongmani aina imalaibak Manipur gi damakta sagasaramba asadi kayani adobu ai amuk anna iramda Manipur da khongdararoisira khalle haina child environmental activities ama oina malem sinbathungna sakhangnarabi angang oiribi Manipuri masa LICYPRIYA kangojamna phongdorakli LICYPRIYA kangojamna social media da thadorokpa post amada phongdoraklibadi aidi miramda chawjaraklabasu kanglei pak asida pokpani kanglei pak asida sijage khana angamba honaduna lakhibani adubu ngasidi tayonare ai wakhal lalamle kanatasu waraujade haina phongdorakli